ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯁꯂꯥꯝ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯔꯃꯣꯟ ꯑꯁꯤꯒꯤ ꯍꯤꯔꯝ ꯑꯣꯏꯅ ꯊꯝꯖꯕꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯂꯅꯤ, ꯀꯠꯊꯣꯛꯄ ꯄꯨꯟꯁꯤ ꯍꯥꯏꯅ ꯊꯝꯖꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯄꯥꯊꯣꯛꯆꯒꯦ, ꯌꯦꯡꯃꯤꯟꯅꯁꯤ꯫ ꯖꯥꯀꯣꯕ ꯄꯟꯗꯨꯞ 4 ꯄꯗ 4 ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ: ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯔꯨꯞ ꯑꯣꯏꯕ ꯑꯗꯨꯅ ꯏꯁꯣꯔꯒ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯗꯔꯥ? ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯀꯠꯊꯣꯛꯄ ꯄꯨꯟꯁꯤ ꯅꯠꯇꯅ ꯏꯁꯣꯔꯕꯨ ꯄꯦꯜꯍꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯤ ꯑꯅꯤꯗ ꯈꯣꯡ ꯊꯝꯗꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯡꯂꯣꯝꯗ ꯑꯩꯈꯣꯏ ꯍꯤ ꯑꯗꯨ ꯍꯣꯡꯒꯠꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯏꯁꯣꯔ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯦꯜꯍꯟꯅꯅꯕ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯖꯥꯀꯣꯕꯅ ꯍꯥꯏꯕꯅꯤ, ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯔꯨꯞ ꯑꯣꯏꯕ ꯑꯗꯨꯅ ꯏꯁꯣꯔꯒ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯥ? ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯗꯗꯤ ꯂꯩꯌꯨ, ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯁꯑꯣꯡ ꯑꯗꯨ ꯂꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯆꯕꯁꯦ ꯀꯅꯥꯗꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯨꯟꯅ ꯑꯩꯈꯣই ꯈꯟꯕ ꯇꯥꯏ꯫ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯕ, ꯏꯅꯥꯛ ꯈꯨꯟꯕ, ꯃꯤꯡꯆꯠ ꯂꯩꯗꯨꯅ ꯃꯤꯅ ꯁꯛꯈꯪꯅꯕ, ꯔꯦꯁꯄꯦꯛ ꯇꯧꯅꯕ ꯃꯤ ꯑꯣꯏꯕꯗꯨꯔꯥ ꯑꯗꯣꯝꯅ ꯄꯥꯝꯂꯤꯕꯁꯦ? ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ ꯑꯗꯨꯗꯤ ꯏꯁꯣꯔꯕꯨ ꯃꯁꯛ ꯈꯪꯕ, ꯏꯁꯣꯔꯒꯤ ꯋꯥꯌꯦꯜꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕ, ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯄ, ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯋꯥꯕ ꯏꯀꯥꯏꯕ ꯈꯟꯗꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕ, ꯃꯁꯤꯔꯥ ꯑꯗꯣꯝꯅ ꯄꯥꯝꯂꯤꯕꯗꯣ? ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯀꯥꯟꯗ ꯑꯗꯣꯝꯅ ꯈꯟꯕ ꯌꯥꯏ, ꯙꯔꯃ ꯆꯦꯟꯕꯒꯤ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯁꯦ ꯃꯁꯤ ꯀꯔꯝꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯑꯗꯣꯝꯅ ꯈꯟꯕ ꯌꯥꯏ꯫ ꯑꯗꯨꯅ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯩꯈꯣই ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ, ꯍꯥꯏꯕꯗꯤ ꯏꯕ꯭ꯔꯤꯌ ꯄꯟꯗꯨꯞ 11 ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ ꯃꯗꯨꯗꯤ ꯙꯔꯃ ꯆꯦꯟꯕꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯈꯤꯕ ꯃꯤꯁꯤꯡꯒꯤ ꯋꯥꯔꯤ, ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯀꯠꯊꯣꯛꯇꯨꯅ ꯍꯤꯡꯈꯤꯕ, ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯊꯥꯖꯕ ꯌꯥꯕ ꯑꯃꯁꯨꯡ ꯏꯁꯣꯔ ꯀꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯍꯤꯡꯈꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯕ꯭ꯔꯤꯌ ꯄꯟꯗꯨꯞ 11 ꯑꯁꯤꯗ ꯎꯕ ꯐꯪꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯟꯗꯨꯞ ꯑꯁꯤꯗ ꯄꯜꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯏꯪꯂꯤꯁꯇꯗꯤ ꯍꯤꯔꯣꯁ ꯑꯣꯐ ꯐꯦꯊ, ꯍꯥꯏꯕꯗꯤ ꯊꯥꯖꯕꯗ ꯐꯥꯎꯔꯕ ꯃꯤꯁꯤꯡꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅꯗꯤ ꯃꯁꯤꯒꯤ ꯄꯟꯗꯨꯞ ꯑꯁꯤꯗ ꯄꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯃꯤꯅꯤ, ꯏꯁꯣꯔꯒꯤ ꯃꯇꯝꯒꯤ ꯃꯤꯅꯤ, ꯑꯊꯣꯏꯕ ꯃꯤꯁꯤꯡꯅꯤ, ꯁꯨꯄꯔ ꯅꯦꯆꯔꯦꯜꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯏ, ꯏꯁꯣꯔꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯡꯅꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯗꯤ ꯑꯁꯨꯝꯅ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯈꯟꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯏꯕ꯭ꯔꯤꯌ ꯄꯟꯗꯨꯞ 11 ꯑꯁꯤꯗ ꯄꯜꯂꯤꯕ ꯑꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯏꯆꯝ ꯆꯝꯕ, ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯁꯣꯏꯕ ꯅꯥꯏꯕ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯟꯊꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ꯫ ꯑꯕ꯭ꯔꯥꯍꯥꯝꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯔꯥꯕꯨ ꯏꯖꯤꯞꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ, ꯍꯥꯏꯕꯗꯤ ꯑꯕ꯭ꯔꯥꯍꯥꯝ ꯃꯁꯥꯃꯛꯄꯨ ꯍꯥꯠꯂꯒ ꯁꯥꯔꯥꯕꯨ ꯂꯧꯈꯤꯅꯤ ꯈꯜꯂꯒ ꯃꯤꯁꯤꯡ ꯑꯗꯨꯗ ꯁꯥꯔꯥꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯅ ꯑꯕ꯭ꯔꯥꯍꯥꯝꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯔꯝꯅ ꯅꯤꯡꯊꯧꯅ, ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯁꯥꯔꯥꯕꯨ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯄꯨꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯩꯍꯧꯔꯣꯟ ꯄꯟꯗꯨꯞ 12ꯒꯤ ꯄꯗ 12ꯗꯒꯤ 15 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯎꯕ ꯐꯪꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯣꯔꯒ ꯋꯥꯔꯦꯞꯅꯕꯗꯣ ꯃꯥꯅ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯔꯥꯒꯤ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯍꯥꯒꯥꯔꯕꯨ ꯂꯧꯔꯦ ꯍꯥꯏꯔꯒ ꯃꯆꯥ ꯙꯔꯥ ꯐꯪꯅꯅꯕ ꯃꯥꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯩꯍꯧꯔꯣꯟ 16ꯒꯤ ꯃꯩꯍꯧꯔꯣꯟ ꯄꯟꯗꯨꯞ 16ꯒꯤ ꯄꯗ 2 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯑꯁꯣꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯑꯁꯤꯗ ꯎꯕ ꯐꯪꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯖꯥꯀꯣꯕꯀꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤ꯫ ꯖꯥꯀꯣꯕꯅ
ꯃꯄꯥ ꯏꯁꯥꯛꯄꯨ ꯑꯃꯁꯨꯡ ꯃꯌꯥꯝꯕꯕꯨ ꯃꯤꯅꯝꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯍꯥꯛꯅ ꯃꯌꯥꯝꯕꯒꯤ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯣꯏꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯃꯍꯥꯛꯅ ꯃꯄꯥꯕꯨ ꯅꯝꯗꯨꯅ ꯂꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯔꯝꯅ ꯃꯌꯥꯝꯕꯕꯨ ꯀꯤꯕꯗꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯦꯟꯗꯨꯅ ꯃꯍꯥꯛꯅ ꯂꯣꯠꯈꯤꯕꯅꯤ ꯑꯍꯨꯝꯁꯨꯕꯗ ꯃꯧꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯏ ꯃꯍꯥꯛꯁꯦ ꯃꯤꯍꯥꯠꯄ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯤ ꯑꯃꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯏꯖꯤꯞꯀꯤ ꯐꯥꯔꯣꯒꯤ ꯃꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯖꯗꯕ ꯃꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯥꯔꯣꯟꯕꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯏꯖꯤꯞꯇ ꯏꯁꯣꯔꯅ ꯊꯥꯈꯤꯕꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯃꯔꯤꯁꯨꯕꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯏꯕ꯭ꯔꯤꯌꯥ ꯄꯟꯗꯨꯞ 18 ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯊꯥꯖꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯃꯤꯁꯤꯡꯒꯤ ꯃꯤꯡ ꯑꯁꯤꯗ ꯁꯥꯝꯁꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ ꯃꯍꯥꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯐꯕ ꯑꯃꯁꯨꯡ ꯐꯖꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯒꯤ ꯃꯔꯝꯅ ꯑꯊꯦꯝꯕꯗ ꯇꯥꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯌꯥꯝꯅ ꯑꯋꯥꯕ ꯅꯪꯈꯤꯕꯒꯤ ꯑꯋꯥꯕ ꯈꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤꯕꯅꯤ ꯑꯗꯨꯒ ꯑꯊꯣꯏꯕ ꯅꯤꯡꯊꯧ ꯗꯦꯕꯤꯠꯀꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯍꯥꯛ ꯑꯁꯦ ꯏꯁꯣꯔꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕ ꯅꯤꯡꯊꯧꯅꯤ ꯏꯁꯣꯔꯒꯤ ꯄꯨꯛꯅꯤꯡ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯕꯦꯠꯁꯦꯕꯥꯒꯤ ꯃꯥꯌꯣꯛꯇ ꯄꯥꯞ ꯇꯧꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯟꯐꯝꯗ ꯍꯥꯠꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯗꯥꯕꯤꯠꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜꯒꯤ ꯋꯥꯡꯃꯗ ꯃꯍꯥꯛꯅ ꯍꯣꯠꯅꯕ ꯉꯝꯗꯕ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯉꯝꯗꯕ ꯃꯄꯥꯒꯤ ꯃꯊꯛꯇ ꯂꯥꯜꯍꯧꯕ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤꯕ ꯃꯆꯥꯁꯤꯡ ꯉꯥꯛꯇ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯄꯜꯂꯤꯕ ꯍꯥꯏꯕꯗꯤ ꯏꯕ꯭ꯔꯤꯌꯥ ꯄꯟꯗꯨꯞ 18 ꯑꯁꯤꯗ ꯄꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯁꯥꯁꯇ꯭ꯔꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯏꯁꯣꯔꯒꯤ ꯃꯤꯅꯤ ꯍꯥꯏ ꯊꯥꯖꯕ ꯆꯦꯠꯄ ꯃꯤꯁꯤꯡꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛꯄꯨ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯕ ꯌꯥꯕ ꯈꯪꯕ ꯌꯥꯕ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯗ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯣ ꯐꯣꯡꯗꯣꯛꯄꯤꯒꯅꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯊꯥꯗꯣꯛꯄꯤꯔꯣꯏ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯣ ꯎꯠꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯁꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯂꯩꯕꯅꯤ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯆꯦꯠꯅ ꯊꯥꯖꯗꯨꯅ ꯊꯥꯖꯕꯗ ꯑꯈꯥꯡ ꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯏꯁꯣꯔꯗ ꯃꯈꯣꯏꯅ ꯀꯠꯊꯣꯛꯆꯈꯤꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯅꯣꯍꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯏꯕ꯭ꯔꯤꯌꯥ ꯄꯟꯗꯨꯞ 18:8 ꯑꯁꯤꯗ ꯍꯥꯏꯔꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯁꯨꯝꯅ ꯍꯥꯏꯕꯅꯤ ꯊꯥꯖꯕꯅ ꯅꯣꯍꯥꯅ ꯎꯗ꯭ꯔꯤꯕ ꯊꯕꯛꯀꯤ ꯃꯔꯤꯗ ꯃꯤꯠꯅ ꯁꯤꯡꯍꯟꯕꯤꯕ ꯐꯪꯗꯨꯅ ꯏꯁꯣꯔ ꯀꯤꯅ ꯅꯤꯡꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯟꯅꯅꯕ ꯍꯤꯖꯥꯎ ꯑꯃ ꯁꯥꯔꯦ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯂꯥꯜꯍꯜꯂꯦ ꯑꯃꯁꯨꯡ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯔꯤꯕ ꯙꯔꯃ ꯆꯦꯟꯕꯒꯤ ꯌꯨꯝꯂꯦꯞ ꯆꯔꯥ ꯑꯣꯏꯔꯛꯂꯦ ꯑꯩꯈꯣꯏ ꯈꯟꯊꯃꯤꯟꯅꯁꯤ ꯅꯣꯍꯥꯅ ꯃꯥꯒꯤ ꯍꯤꯖꯥꯎꯗꯨ ꯁꯥꯕꯗ ꯆꯥꯎꯔꯥꯛꯅ ꯆꯍꯤ 110 ꯆꯪꯈꯤꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯍꯣꯡꯅꯅꯕ ꯃꯍꯥꯛꯅ ꯑꯐꯕ ꯋꯥ ꯄꯥꯎ ꯃꯍꯥꯛꯅ ꯁꯟꯗꯣꯛꯈꯤ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯈꯪꯍꯟꯕꯤꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯀꯗꯧꯔꯦ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯋꯥꯌꯦꯟ ꯕꯤꯆꯥꯔꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯟꯖꯔꯣ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯟꯗꯣꯛꯈꯤꯕꯅꯤ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯁꯨꯛ ꯃꯇꯝ ꯆꯪꯅ ꯃꯍꯥꯛꯅ ꯍꯤꯖꯥꯎꯗꯨ ꯆꯍꯤ 110 ꯆꯪꯅ ꯁꯥꯕ ꯑꯗꯨꯒ ꯋꯥ ꯄꯥꯎꯁꯨ ꯁꯟꯗꯣꯛꯄ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯇꯥꯗꯕ ꯑꯣꯏꯔꯒꯗꯤ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎꯗ ꯊꯣꯛꯇꯕ ꯑꯣꯏꯔꯒꯗꯤ ꯅꯣꯍꯥꯁꯦ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯉꯥꯎꯕ ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯤ ꯑꯃꯒꯨꯝꯅ ꯈꯟꯅꯈꯤꯕ ꯌꯥꯕꯅꯤ ꯅꯣꯍꯥꯅꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪ ꯇꯥꯈꯤꯕ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯆꯍꯤ 110 ꯆꯨꯞꯅ ꯃꯍꯥꯛꯅ ꯊꯥꯖꯈꯤꯕꯅꯤ ꯃꯗꯨꯅ ꯃꯍꯥꯛꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯕꯛ ꯁꯨꯗꯨꯅ ꯃꯍꯥꯛꯅ ꯑꯐꯕ ꯋꯥ ꯄꯥꯎꯁꯨ ꯁꯟꯗꯣꯛꯈꯤꯕꯅꯤ ꯀꯔꯤꯁꯨ ꯎꯗꯕꯤꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯀꯠꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕꯗꯣ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯇꯧꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯃꯤꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯄꯪꯕ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯎꯒꯅꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯃꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯎꯔꯒ ꯃꯤꯁꯤꯡꯅ ꯅꯣꯛꯅꯒꯅꯤ ꯃꯈꯣꯏ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯅꯣ ꯈꯟꯗꯨꯅ ꯍꯟꯊꯅ ꯌꯦꯡꯒꯅꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯑꯣꯡ ꯃꯇꯧ ꯈꯨꯗꯤꯡꯗ ꯎꯔꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯉꯥꯎꯕ ꯑꯉꯛꯄ ꯑꯃꯒꯨꯝꯅ ꯃꯤꯁꯤꯡꯅ ꯈꯟꯅꯕꯅꯤ ꯅꯣꯍꯥꯅꯁꯨ ꯃꯥꯒꯤ ꯍꯤꯗꯨ ꯁꯥꯕꯒ ꯂꯣꯏꯅꯅ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯄꯗꯨꯗ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯅꯣꯍꯥꯕꯨꯁꯨ ꯑꯁꯨꯝꯅ ꯑꯉꯥꯎꯕꯒꯨꯝꯅ ꯈꯟꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯃꯤꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯗ ꯑꯉꯥꯎꯕꯒꯨꯝꯅ ꯎꯒꯅꯤ ꯑꯇꯣꯞꯄ ꯃꯤꯒꯨꯝꯅ ꯍꯥꯏꯕꯗꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯑꯗꯣꯝꯒꯤ
ꯃꯐꯝꯗꯒꯤ ꯎꯕ ꯐꯪꯂꯣꯏ ꯃꯁꯤꯅꯤ ꯑꯁꯦꯡꯕ ꯊꯥꯖꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯩꯈꯣꯏꯅ ꯎꯕ ꯌꯥꯕ ꯃꯑꯣꯡ ꯑꯗꯨ ꯑꯗꯨꯅ ꯑꯗꯣꯝꯅ ꯊꯥꯖꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯗꯣꯝꯕꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗ ꯑꯉꯥꯎꯕꯒꯨꯝꯅ ꯑꯔꯥꯟꯕ ꯋꯥꯈꯜꯗ ꯃꯤꯁꯤꯡꯅ ꯈꯟꯕꯤꯔꯒꯗꯤ ꯑꯗꯣꯝꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯤꯌꯨ ꯃꯔꯝꯗꯤ ꯑꯗꯣꯝ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤꯕ ꯃꯤꯅꯤ ꯑꯅꯤꯁꯨꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯤꯔꯣꯁ ꯑꯣꯐ ꯐꯦꯊ ꯊꯥꯖꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯃꯤꯁꯤꯡꯒꯤ ꯃꯃꯤꯡꯗ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯏꯕ꯭ꯔꯤꯌꯥ ꯄꯟꯗꯨꯞ 18ꯒꯤ ꯄꯗ 18ꯇꯒꯤ 19 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯏꯁꯣꯔꯅ ꯆꯥꯡ ꯌꯦꯡꯕ ꯃꯇꯝꯗ ꯑꯕ꯭ꯔꯥꯍꯥꯝꯅ ꯃꯆꯥꯅꯨꯄꯥ ꯏꯁꯥꯛꯄꯨ ꯏꯔꯥꯠꯄꯣꯠ ꯑꯣꯏꯅ ꯀꯠꯈꯤꯕꯗꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅꯅꯤ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯅꯍꯥꯛꯀꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯁꯟꯗꯣꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯨ ꯏꯁꯥꯛꯇꯒꯤꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯏꯔꯥꯠꯄꯣꯠ ꯑꯣꯏꯅ ꯀꯠꯈꯤ ꯏꯁꯣꯔꯅ ꯏꯁꯥꯛꯄꯨ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯑꯕ꯭ꯔꯥꯍꯥꯝꯅ ꯊꯥꯖꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯁꯥꯛꯄꯨ ꯁꯤꯔꯨꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯝꯃꯤ ꯃꯔꯨꯞꯁꯤꯡ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯊꯥꯖꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕꯅꯤ ꯏꯁꯣꯔꯅ ꯑꯁꯤꯕꯗꯒꯤꯁꯨ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯑꯁꯥ ꯃꯁꯤꯒꯤ ꯊꯥꯖꯕꯁꯤꯅꯤ ꯑꯕ꯭ꯔꯥꯍꯥꯝꯗ ꯂꯩꯕꯁꯦ ꯑꯕ꯭ꯔꯥꯍꯥꯝꯅ ꯈꯜꯂꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯏꯁꯥꯛꯄꯨ ꯍꯥꯠꯂꯒ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯀꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯅ ꯏꯁꯥꯛꯄꯨ ꯍꯥꯠꯂꯕꯁꯨ ꯏꯁꯣꯔꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯊꯥꯖꯕꯁꯦ ꯑꯕ꯭ꯔꯥꯍꯥꯝꯗ ꯂꯩꯕꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯍꯥꯏꯈꯤꯕꯁꯤ ꯏꯁꯥꯛꯇꯒꯤ ꯅꯪꯒꯤ ꯙꯔꯥ ꯁꯟꯗꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯈꯟꯗꯨꯅ ꯌꯦꯡꯁꯤ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯑꯕ꯭ꯔꯥꯍꯥꯝꯕꯨ ꯊꯤꯡꯂꯝꯗ꯭ꯔꯕ ꯑꯗꯨꯒ ꯑꯕ꯭ꯔꯥꯍꯥꯝꯅ ꯃꯆꯥꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯩꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯃꯤꯍꯥꯠꯄꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯥꯛꯂꯦ ꯁꯥꯏꯀꯣ ꯀꯤꯂꯔꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯍꯥꯏꯅꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯗꯨ ꯄꯨꯝꯕꯗꯨ ꯊꯣꯛꯍꯟꯈꯤꯗꯦ ꯃꯆꯥꯅꯨꯄꯥ ꯏꯁꯥꯛꯄꯨ ꯍꯥꯠꯄ ꯊꯤꯡꯗꯨꯅ ꯌꯥꯎ ꯃꯆꯥ ꯑꯃ ꯊꯧꯔꯥꯡ ꯇꯧꯕꯤꯗꯨꯅ ꯃꯗꯨ ꯑꯣꯏꯅ ꯍꯥꯠꯈꯤꯕꯅꯤ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯆꯤꯡꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯕ꯭ꯔꯥꯍꯥꯝꯅ ꯍꯤꯡꯈꯤꯕꯅꯤ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯥꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯊꯥꯖꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔꯅ ꯏꯁꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯎꯠꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯃꯉꯣꯟꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯕ꯭ꯔꯤꯌꯥ ꯄꯟꯗꯨꯞ 18 ꯑꯁꯤꯃꯛꯇꯗ ꯄꯜꯂꯤꯕ ꯖꯤꯁꯨꯒꯤꯗꯃꯛꯇ ꯃꯊꯋꯥꯏ ꯊꯥꯈꯤꯕꯁꯤꯡꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯄꯗ 35ꯗꯒꯤꯅ 39 ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯈꯣꯏꯁꯤꯡꯅ ꯍꯦꯟꯅ ꯐꯕ ꯍꯤꯡꯒꯠꯄ ꯐꯪꯅꯅꯕ ꯊꯥꯗꯣꯛꯄꯤꯕ ꯌꯥꯖꯗꯕꯒꯤ ꯂꯥꯛꯅꯕ ꯐꯪꯂꯦ ꯑꯇꯩꯁꯤꯡꯅ ꯅꯣꯛꯅꯕꯒꯤ ꯑꯗꯨꯒ ꯊꯤꯅ ꯌꯩꯕꯒꯤ ꯍꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯄꯨꯟꯁꯨ ꯄꯨꯟꯕꯒꯤ ꯀꯩꯁꯨꯝꯁꯪꯗ ꯇꯥꯁꯨ ꯇꯥꯕꯒꯤ ꯆꯥꯡ ꯌꯦꯡꯕ ꯈꯥꯡꯂꯦ ꯃꯈꯣꯏꯕꯨ ꯅꯨꯡꯅ ꯊꯥꯔꯦ ꯂꯦꯡꯈꯥꯏꯔꯦ ꯊꯦꯝꯗꯣꯛꯂꯦ ꯀꯕꯥꯛ ꯊꯥꯡꯅ ꯍꯥꯠꯂꯦ ꯃꯈꯣꯏꯅ ꯌꯥꯎ ꯑꯃꯁꯨꯡ ꯍꯥꯃꯦꯡꯒꯤ ꯃꯎꯟ ꯁꯦꯠꯇꯨꯅ ꯀꯣꯏꯆꯠ ꯆꯠꯂꯦ ꯃꯈꯣꯏꯅ ꯅꯪꯗꯨꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯑꯣꯠ ꯅꯩꯕ ꯐꯪꯗꯨꯅ ꯃꯈꯣꯏ ꯑꯗꯨꯒꯤꯗꯃꯛ ꯇꯥꯏꯕꯪꯄꯥꯟꯁꯤ ꯃꯇꯤꯛ ꯆꯥꯕ ꯅꯠꯇꯦ ꯂꯝꯍꯥꯡꯗ ꯆꯤꯡꯗ ꯆꯤꯡꯅꯨꯡꯍꯨꯠꯇ ꯑꯃꯁꯨꯡ ꯂꯩꯈꯨꯟꯗ ꯀꯣꯏꯆꯠ ꯆꯠꯂꯦ ꯃꯔꯨꯞꯁꯤꯡ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯤ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯒꯤ ꯈꯥꯡꯈꯤꯕꯅꯣ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯖꯤꯁꯨꯅ ꯍꯤꯡꯒꯠꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯁꯤꯔꯒ ꯑꯃꯨꯛ ꯍꯤꯡꯒꯠꯀꯅꯤ ꯃꯁꯤꯒꯤ ꯊꯥꯖꯕꯁꯦ ꯃꯈꯣꯏꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯖꯤꯁꯨꯅ ꯍꯥꯏꯈꯤꯕ ꯑꯩꯅ ꯆꯠꯇꯨꯅ ꯅꯈꯣꯏꯒꯤꯗꯃꯛ ꯂꯩꯐꯝ ꯊꯧꯔꯥꯡ ꯇꯧꯒꯅꯤ ꯑꯩꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯁꯨ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯆꯦꯠꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯣꯏꯅ ꯍꯦꯟꯅ ꯐꯕ ꯇꯥꯏꯕꯪꯄꯥꯟ ꯑꯃ ꯐꯪꯒꯅꯤ ꯃꯁꯤꯒꯤ ꯑꯆꯧꯕ ꯑꯁꯥꯁꯦ ꯃꯈꯣꯏꯅ ꯊꯥꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯖꯤꯁꯨꯅ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯂꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕꯁꯤ ꯂꯩꯔꯝꯗ꯭ꯔꯕ ꯄꯣꯜꯅ ꯍꯥꯏꯕꯅꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯇꯣꯟꯕ ꯃꯤꯁꯦ ꯑꯩꯈꯣꯏ ꯑꯣꯏꯒꯅꯤ ꯃꯁꯤ ꯇꯁꯦꯡꯕꯅꯤ ꯖꯤꯁꯨꯅ ꯍꯤꯡꯒꯠꯄꯁꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯥꯕꯨ ꯊꯥꯖꯕꯁꯤꯡꯅ ꯈꯥꯡꯂꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯦ ꯑꯔꯦꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯖꯤꯁꯨꯅ ꯍꯤꯡꯒꯠꯈꯤꯕꯁꯦ ꯏꯇꯤꯍꯥꯁꯀꯤ ꯑꯣꯏꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯐꯦꯛꯠ ꯑꯗꯨꯒꯨꯝꯕ ꯑꯁꯦꯡꯕ ꯑꯗꯨꯅꯤ ꯖꯤꯁꯨꯒꯤ ꯁꯦꯕꯣꯛ ꯑꯣꯏꯕꯁꯤꯡꯅ ꯖꯤꯁꯨꯕꯨ ꯍꯛꯊꯦꯡꯅꯅ ꯎꯈꯤ ꯄꯣꯜꯅꯁꯨ ꯃꯥꯡꯒ ꯖꯤꯁꯨꯒ ꯎꯅꯈꯤꯕꯅꯤ ꯑꯗꯨꯅ
ꯄꯣꯜꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯖꯤꯁꯨꯒꯤꯗꯃꯛ ꯁꯤꯕ ꯐꯥꯎꯕ ꯃꯁꯥꯅ ꯍꯔꯥꯎꯅ ꯌꯥꯖꯈꯤ ꯃꯔꯝꯗꯤ ꯄꯣꯜꯅ ꯌꯥꯝꯅ ꯁꯦꯡꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯖꯤꯁꯨ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯖꯤꯁꯨꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕꯁꯤꯡꯅ ꯁꯤꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯄꯒꯤ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕꯒꯤ ꯑꯥꯁꯥ ꯂꯩ ꯍꯥꯏꯕꯁꯦ ꯄꯣꯜꯅ ꯁꯦꯡꯅ ꯈꯪꯈꯤꯕꯅꯤ ꯑꯗꯨꯅ ꯖꯤꯁꯨꯒꯤꯗꯃꯛ ꯃꯊꯋꯥꯏ ꯄꯥꯝꯃꯨꯈꯤꯗꯕ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯐꯕ ꯋꯥ ꯄꯥꯎꯒꯤꯗꯃꯛ ꯃꯊꯋꯥꯏ ꯀꯠꯊꯣꯛꯈꯤꯕ ꯃꯈꯣꯏꯁꯤꯡꯗꯣ ꯉꯁꯤꯗꯤ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯑꯃꯁꯨꯡ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯣ ꯃꯈꯣꯏꯅ ꯐꯪꯂꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯖꯤꯁꯨꯒꯤꯗꯃꯛꯇ ꯍꯤꯡꯕ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯟꯗꯨꯅ ꯍꯤꯡꯂꯒꯗꯤ ꯏꯁꯣꯔꯒꯤ ꯑꯊꯣꯏꯕ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯊꯣꯛꯄꯗꯨ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯁꯤꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯌꯥꯝꯕꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯅꯅꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯥꯡꯂꯣꯝꯗ ꯆꯦꯟꯈꯠꯂꯤꯕꯅꯤ ꯏꯁꯥꯒꯤ ꯁꯦꯐ ꯁꯥꯏꯠ ꯑꯃꯗ ꯊꯝꯗꯨꯅ ꯏꯁꯥ ꯈꯛꯇ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯁꯦꯐ ꯁꯥꯏꯠ ꯑꯃꯗ ꯊꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯕ ꯇꯥꯏꯕꯪꯄꯥꯟꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯖꯤꯁꯨ ꯌꯥꯎꯔꯕꯁꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯀꯌꯥ ꯋꯥꯈꯜ ꯇꯧꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯩꯅ ꯇꯁꯦꯡꯅ ꯖꯤꯁꯨꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯗ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦ ꯏꯪꯊꯅ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯀꯠꯊꯣꯛꯄ ꯁꯔꯦꯟꯗꯔ ꯇꯧꯕ ꯀꯠꯊꯣꯛꯆꯕ ꯄꯨꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯄꯨ ꯏꯕꯨꯡꯉꯣꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛꯄꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯃꯒꯨꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯁꯦ ꯃꯍꯥꯛꯅ ꯀꯠꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯐꯤꯂꯤꯞꯄꯤꯌꯥ ꯄꯟꯗꯨꯞ 2 ꯄꯗ 7ꯇꯒꯤꯅ 11 ꯑꯁꯤꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯏꯕꯨꯡꯉꯣꯅ ꯏꯁꯣꯔꯒꯤ ꯃꯑꯣꯡꯗ ꯂꯩꯔꯕꯁꯨ ꯏꯁꯣꯔꯒ ꯃꯥꯟꯅꯕ ꯑꯣꯏꯕꯗꯨ ꯆꯦꯠꯅ ꯄꯥꯏꯒꯗꯕ ꯑꯣꯏꯅ ꯁꯤꯡꯊꯥꯅꯗꯦ ꯑꯗꯨꯕꯨ ꯃꯤꯅꯥꯏꯒꯤ ꯃꯑꯣꯡ ꯂꯧꯗꯨꯅ ꯃꯤꯑꯣꯏꯕꯒ ꯃꯥꯟꯅꯕ ꯑꯣꯏꯔꯛꯇꯨꯅ ꯏꯕꯨꯡꯉꯣ ꯃꯁꯥ ꯃꯊꯟꯇꯕꯨ ꯁꯪꯗꯣꯛꯆꯔꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣꯕꯨ ꯁꯥꯖꯠꯇ ꯃꯤꯑꯣꯏꯕꯒꯨꯝꯅ ꯎꯔꯦ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯅ ꯁꯤꯕ ꯐꯥꯎꯕ ꯍꯣꯏ ꯀ꯭ꯔꯣꯁꯇ ꯁꯤꯕ ꯐꯥꯎꯕ ꯍꯥꯏꯕ 이락두나 이붕어 마사 마탄타 노룩자레 마라 마두기다막 이쇼나수 이붕어부 왕나 탕갓비두나 밍 코딩기 마탁다 밍 코딩기 마탁 오이바 밍아도 이붕어나 비나비레 하이바디 샤르가다 프리티비다 아마숭 프리티비기 마카다 레이바싱기 쿠우 코딩나 지슈기 밍다 논자나나바니 아마숭 마파 이쇼르기 마틱 망알기다막 레이톤 코딩나 지슈 크리스타나 प्रभुनी हाइना हाइदोकनानाबनी अरुपसिंग मसीनी मपुंग फाना कथोकजबगी पुंसी मसीनी कथोकजबगी ख्वाइदगी फजबा पांदम अदुदी अदुना नंगी कथोकजबा पुंसी अदो जिशुगुमना मिनाइगी मवंगदा हाइबा इनबा थाजबा चेतबा अमा ओइना ईश्वरगी मतिक मंगालगी दमक्तरा नत्रगा नंगी मिंगचत नत्रगा नंगी हाइबदी नंगना मपुगुमना मतिक लैबा लुचिंगबा ओइबा पामबगीरा मसी अइखोइ खन्थमिनसी अदुगा अमु अहानबा जोहान पद अनिगी पंदुप अनिगी पद तरुक असिदा असुमना हाइरी असिना अइखोइना इबुंगोदा लैरी हाइबा अइखोइना खंगी इबुंगोदा इतत तत्तना लैरीबा महाक अदुना इबुंगोना चलंबगुमना महाकनासु चटपा तारे अदुना अइखोइना ख्रिस्टदा लैरी महाकबु थाजै हाइना हाइरगदी जिसुना चलंबगुमना हाइबदी मागी पुंसी मरेल मागी लिचत मागी वहाई वता मवंग मतौ अदुगुमना हिंगबा ताइ हाइबनी महागुमना नोलुकपा हाइबा इनबा इसाबु करिसु नत्तबगुमना कथोकचबगा लोइनाना मिनाइगी पांदम अइखोइ ओइबा ताबनी जिसुगुमना अमदी मागी सेबोक सिंगुमना अफबा वा पाउगिदमक्ता सीबा थेंगनाबदा कीदबगुम अइखोइसु थौरांग तौबा ngamladra हंगलीबा वहंग असिगी पाखुम ओइना अइखोइना होय थौरांग तौरे हाइना हाइबा ओइरगदी अइखोइगी ख्रिस्टान पुंसी असे नोंगमदी जिसुना हराव तरामना अइखोइबु ओक्पिगदौरी
ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯒꯗꯤ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯧꯔꯥꯡ ꯇꯧꯕꯤꯒꯅꯤ ꯄꯥꯡꯒꯜ ꯍꯥꯞꯄꯤꯒꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯂꯧꯕꯗ ꯃꯥꯒꯤ ꯊꯧꯖꯥꯜꯗ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯋꯥꯏꯗ ꯆꯥꯎꯈꯠꯄ ꯄꯨꯟꯁꯤ ꯑꯃꯗ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏ ꯈꯟꯊꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕꯅꯣ ꯏꯁꯣꯔꯒꯤꯔ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤꯔ ꯑꯗꯨꯅ ꯍꯤꯔꯣꯁ ꯑꯣꯐ ꯐꯦꯊ ꯊꯥꯖꯕꯗ ꯐꯥꯎꯔꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯁꯦ ꯌꯥꯎꯕ ꯌꯥꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯈꯟꯊꯁꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯅꯤ ꯃꯄꯨꯡ ꯐꯥꯗꯕ ꯏꯆꯝ ꯆꯝꯕ ꯃꯤꯁꯤꯡꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯎꯠꯄꯤꯒꯅꯤ ꯃꯍꯥꯛꯇꯤ ꯊꯥꯖꯕ ꯌꯥꯕꯅꯤ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯈꯥꯡꯕ ꯀꯟꯕꯒ ꯂꯣꯏꯅꯅ ꯑꯆꯦꯠꯄ ꯊꯥꯖꯕꯁꯦ ꯃꯈꯣꯏꯗ ꯂꯩꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯑꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯋꯥꯏꯗ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯖꯤꯁꯨꯕꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯌꯥꯝꯅ ꯁꯦꯡꯅ ꯈꯪꯗꯨꯅ ꯏꯁꯣꯔꯒꯤ ꯙꯔꯃ ꯆꯦꯟꯕꯗ ꯃꯥꯒꯤ ꯊꯧꯖꯥꯜꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯂꯣꯝꯗ ꯆꯦꯟꯈꯠꯄ ꯉꯝꯅꯅꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ